BJP na separate administration tanba nate kuki MLA tarana tanbani makhoy gi manungda BJP gi MLA taret yauri amadi makhoy taret ki mathakta action lokhanaba national level da process to ba hore haina BJP gi president 𝗬𝗟𝗏 phongdokre ngasi 𝗦𝗘𝗣𝗥𝗢𝗦𝗧 leba BJP gi office thambal sanglenda pangmi singa unaba amada wapam asi phongdokhibani mahakna hai haukiba October 15 da BJP gi MLA nate haibagi matangda video ama viral oirakliba asigi matangda sengdokladuna hai tokhaiba administration taliba MLA tara asigi manungda Kuki People's Alliance ke MLA ani amadi independent MLA ama yauri loinana BJP gi MLA asi taretni maramaduna BJP gi MLA tarana tokhaiba administration tanmani haiba wafam asi aranmani haina phongdokhi BJP asi national party ama oibana tokhaiba administration ama taliba BJP gi MLA taret ki mathakta national level da loba yaba action lokhatnaba thorang hore loinana BJP Manipur Pradesh na Manipur da tonganba administration piba yade amadi masigi mayokta matam pumbada lepli hainasu sardana phongdokhe tara sign tawba sidaisida tara mak BJP MLA natte haibasi masini aikoina mayamda phongdok ningdana BJP gi MLA ni haibiganu hairiba potsi madudani aikoina haijarise yamchengna sign tawriba tara sigi manungda KPA ani yauri aduga loina na independent yauri masini aikoina mayamda thamjaningiba potsi aduga Manipur da kanagumba section amatana individual oigera natraga mi manga oigera tara oigera Manipur gi leijariba Manipur gi integrity Manipur gi saktam masida magi tongan ba separate administration tanbase BJP na yaroi yade haibani aduna masigi mayokta koi lepi leiriba Manipur sidaisida separate administration tanbase Bharatiya Janata Party na masi ai koi masi piba yaroi haidana ngasi bawda praja singi damakta leptana koi leibani aduna hojik praja singda aina maru aina thamjalingi badi aikoi BJP na matam punamakta Manipur kaidanaba Manipur gi integrity ngaknanaba koi matam punamakta praja gi lepaga lei haiba wafamasi makha tabada aina praja miyamda thamjaningi basi MLA tara BJP ki taret yauri basidi aikoi yam sengna makhoi gi mathakta action lowba yaba maram chaba aduga matik chaba action lowbiu haidana aikoina center gi leader singda national party ama oina koi magdugi process tawgre aduga yam sengna separate administration talibasi BJP na natte aduga Kuki gi MLA taranani haiba wafam asini yam clear oina thamjaningi basi aduga BJP na kaidangwaida su separate administration tanba kangda akoi shaugat loi leiriba Manipur praja gi sentiment Manipur gi integrity ngaknana bagi damakta koina koi gi angamba level da honagani haiba wafam